ꯄꯥꯡꯕꯤꯌꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯇꯥꯏꯗ ꯀꯩꯅꯣ ꯍꯥꯞꯄꯝꯒꯦꯕꯀꯣ ꯃꯥꯒꯤ Hello everyone, ngasi ko video no budna lae ai kuirabay matungda video se ngasi namjarainebako video puraga anauba puraga lakjarini aduga yam nungaitaba paw amana haidi miyam haidi angam ka akhoi kasargi angam ka ne ko yam lapna debako akhoi angam ka haidi makse accident tawruba haidi laibuk thiba amadagi accident tawrudana ne makse haidi ICU da hojik lairebako ado ICU da laire ado mayamda mateng khara nizage haina aise pro haidi video oina namjarakpanebako mayamda mateng khara pangbiu haina haidi akoina su angam mateng khara pangbiradi maki khitang tawsu help tawnina ko ado maki numit maki numit 13 ni dumaina oire habako haidi 5 day 11 day 12 day sumaina oire haba masiko ICU da laiba hojiko gyan laktri dumaina hayabako ado ma haidi makse masagi mimi rosan ko marako dumaina hay ko chi angana ko ado yam nungaite makise ado haidi yamna angam mateng khara photo hapamge video de laitre photo oina hapamge aduga gi thumbnail su mayamdu ura khangbigani bako ai thumbnail se kaino haido ado isu mathakta haidi aina haidi ai taraptagi aisu angamba dum pinebako adu mayamna su angamba 10 khangde 10 khangde cham khangde yang khangde adu maina mayamna mateng khara pangbiu angang segi ai su ibang pagumbane bako mayam haidi mayam ji dumaina khalaga khara nusibidana mateng khara pangbiu ado ai QR code su hapcharamge aduigi maki phone number do su moigi haidi moi imung manunggi phone number aduigi haidi duga haidi mayamna angam mateng do aduga dum haidi hojiki Google Pay khangde Phone Pay khangde duga haidi mayamna hapirak payagani do scanner su aidu QR code su hapamge bako QR code su hapamge duga oina mayamna haidi duga oina paisa do hapsanbiu mayamna angam mateng pangbibodo ado haidi dum aigi oina su aigi tarapta aigi maikaidagi oina mateng pangba haido adu nidanako ado mayamna mateng khara pangbiu ado ai kai haini khangdra ado makata ba video dum mateng makata video dum hapjaraki mayam haidi aise khara kyai thabak su busy oibako ado isu mathakta aina ken tawjadre ba kyai video number se engoda matamdo yam laitaba ado isa tu tangamudre do gini video namaktrise mayam lana khanbigano ado aise matung taawde dum video hapjarakebako haidi yam wai ba video namade mina yam laina khanbane ko video namade su matam mathau taidana ko matamdo laitana tawbani bangonda do mayam ai se haraka loisalage ado mayam
ꯑꯗꯨꯝ ꯌꯥꯝ ꯅꯣꯡꯁꯨ ꯐꯖꯅ ꯂꯥꯛꯏ ꯁꯟꯗꯝꯒꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯅꯣꯡ ꯐꯖꯅ ꯂꯥꯛꯏ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯅꯣꯡꯗꯤ ꯆꯨꯔꯛꯇꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯈꯛꯇꯅꯦꯕ ꯅꯣꯡ ꯆꯨꯔꯛꯇꯕꯅꯤꯅ ꯑꯗꯨꯝ ꯐꯩ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯂꯥꯛꯄꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯃꯊꯦꯜ ꯌꯥꯝꯃꯟꯈꯤꯅ ꯋꯥꯗꯅ ꯅꯨꯃꯤꯠꯇꯨ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯅꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ